आकाशवाणी इम्फाल निंगथौखोंजम सुनी न पाउ पाजरी अहानबद मरुइबा पाउ गृह मंत्री अमित शाह न हाइरे मणिपुर थोकलिबा हिंसागी थौदोक असिना मिपुम खुदिंगमक्ता अवाबा चैथेंग पीरी राज्य सिगी एमएलए निफुना ngarang प्रधानमंत्री नरेंद्र मोदी दा वाफम मंगा यावबा मेमोरेंडम अमा पिसिनख्रे अमसोंग सरकार न गेहू लाख टोन यांखै अमसोंग चेंग लाख टोन कुनमंगा ओपन मार्केट ता फंगंदुना ममल लेंगदना थंबा ngamlagani गृह मंत्री अमित शाह न हाइरे मणिपुर थोकलिबा हिंसागी थौदोक असिना मिपुम खुदिंगमक्ता अवाबा चैथेंग पीरी लोक सभा विरोधी पुखलकबा थाजदबगी मोशन खनबगी पाउखुमदा श्री शाह न हाय हिंसागी थौदोक असिदा राजनीतिगी खुदचंगदुना राजनीति तौबा असि इकाइनिंगाइनी कांगलुपकी हिंसा असिबु राजनीतिगी वाथोक ओहेलोइदबनी राज्य असिदा मे 3 दगी हौजिक फावबदा मियोय 182 सिख्रे गृह मंत्री मैतई अमसुंग कुकी फुरुप अनिमक्ता हिंसा थादोक्तुना सरकार गा शांति की वारी साननबा अपील तौखी मांगना हाय कांगलुप अनिमक्की मियोयसिंगा तोंगान तोंगान उनदुना राज्य अदुदा तंगदु लैताबा पोरकनबा होनरे गृह मंत्री हाय सभागी अहोबा नुमितगी मणिपुर की हिंसा की मातांगदा खननबा सेम सादुना लै अदुबु विरोधीना खनबगी मतम पीखिदे मदुगी महुत्ता सभादा खोंजंग चंगसिनबा पामखी लोकसभा की अध्यक्ष ओम बिरला ने सभा की महूत छिंदुना मणिपुर शांति थंबिनबा अपील तौखी राज्य से एमएलए निफुना ngarang प्रधानमंत्री नरेंद्र मोदी दा वाफम मंगा याव मेमोरेंडम अमा पिसिनख्रे मेमोरेंडम अदुदा मणिपुर थोनिंगदबा थौदोकसिंग थोक्तनबा राज्य से टेरिटोरियल एरिया सिंगदा खुलाई पाइहनदबा ग्राउंड रूल थुगाइबसिंगा सु तौनदबा मणिपुर एनआरसी चनाहनबा आईटीएलएफ कुकी सिंगना तालिबा सेपरेट एडमिनिस्ट्रेशन की डिमांड हिरम अमतदा यारोइदबनी एडीसी मपांगल कंखटहनबगा लुनना मतम चाना मिखल पांगथोकपा अमसुंग वारोल मंगा असि थबकत ओंथोकलबदी हौजिक ओइरिबा फिबम असिगी शांतिगिदमक वारी सानबगी थबक चथब यागनी हाबा वाफमसिंग याउरी राज्य विधानसभा की अखनब मिफम फमदुना राज्य असिदा तोंगानबा एडमिनिस्ट्रेशन थंबा यारोय अमसुंग संसद की हौजिक चथरिबा नोंजु मिफम असिदा मणिपुर तोंगानबा एडमिनिस्ट्रेशन थंबा यारोय हाबा दाबी असि पुखनबा Coordinating Committee of 27 Assembly Constituency na sinduna ngarang numidang Tampaki Jila singda miyam na human chain semduna kholaw kaya laukre khongjang ado da saruk yakiba singna Manipur da separate administration leiba yaroi Manipur dagi Assam Rifles lawthu u NRC atuba matam da chatna halu Assam Rifles ki ka henba thong yaning di haibana jingba kholaw kaya yauki Imphal West, Imphal East amasung Bisnupur Jilagi oina ngasi ayuk pung 5 dagi nungtil pung 4 fauba curfew komthokli adubu Imphal West ki oina Kwakaitel Ningthoukhongjam crossing dagi FCI Lukram lera crossing fauba gi oina di curfew komthokpa leite Kakching Jila da ngasi ayuk pung 5 dagi numidang wanung pung 5 fauba curfew komthokli Humputra Mari Suba Ban Mocha Palanga Mari Lenana, Thobal Jilagi Moijing Playground Development Committee ga Thobal Forest Division ga Kusamnaduna, Moijing Playground Amadi Moijing Idigagi Akoibada Uchara Singh Thakre, Tabiriba Pawasi Akaswani Imphal Dagini. Sarkar na gehu lak ton yankhai amasung cheng lak ton kunmanga open market ta yonduna cheng chaki mamal lengdana thambang amlagani. Food Corporation of India na tangkak nai na gehu musung cheng open market ta e-auction gi kuthang da open market sales scheme da yongani. Nai Delhi da Paumi Singh unabada Food amasung Public Distribution Bibag ki Secretary Sanjeev Chopra na hai thaurang asi cheng amasung gehu gi mamal hantharakna balokhalakpani mang na hai lalodba singh market ta cheng amasung gehu gi mamal asi ngahaklatan hongdong jin tawduna leirakpadagi khongthang asi paikhalakpani sing amasung gehu stock ta marang kaina leiri Sri Chopra na hai sarkar gi pandamdi pocha gi mamal asi miyam da chapchana phangan ba asini Constitution Schedule Caste Order Amendment Bill Singani Kulumdoi ngarang Rajya Sabha na ayaba piduna pass tokre bill asi hanana Lok Sabha na ayaba pikhrbani Chhattisgarh ki Constitution Schedule Caste Order 1950 bu semdoktuna anoba Schedule Caste list semle bill asida Mahara amasung Mahara jati asi Mehera Mahar amasung Meher jati gi manai haire Sabada hanglakpa wahangi paukum piraduna Social Justice and Empowerment Mantri Dr. Birendra Kumar na hai Chhattisgarh da hariba jati khara asigi punchi mahingda ahongba kaya poroktuna awangba thaki punchi mahingda hingba ngamhalagani mangna hai haukiba sahi mapan asida Narendra Modi sarkar na tola taraba miyoi singi yaifanabagi damak tongan tongan warip kya lokhi Rajya Sabha na Coastal Aquaculture Authority Amendment Bill 1990 pass tokre bill asi Lok Sabha da haukiba ningthokaba numita pass tokrabani
बिल असigi matang da paukhum piraduna fishery masung animal husbandry mantri Prasottam Rupala na hai bill asina Coastal Aquaculture Authority Act 2005 ayaba pire mangna hai fishery bibhag na 1993 tagi 2013 phauba punna lupa koti 3,430 gi senpham thadaki Pradhan Mantri Matsya Sampra Yojana gi makha da tongan ba fishery mantraloy shamduna lupa koti 10,000 hena thadare Sri Rupala na hai ngami singda kisan credit card phangale Bharat hauji blue revolution lagtuna ngami miyam da hena sakhot papirgani fishery gi sector da tongan anauba technology sing sijanaduna ngayok pagi lamda hena khumang saksil halagani Kendra gi Haksil Mantri Manchuk Marnbian Nai Delhi da ngarang pharma industry gi goods manufacturing practices amusung compliances hanna yengsin kre miphamada Dr Marnbian hai Malayam da Bharat ki mai pakpa purakpada machine achoba thodang lorgani Pothok sing adu hanna yengchin apaba makal gi pothok po honana ba pharma industry da pautak piki pothok ki magun hengadan duna awang ba thaki pothok sing puthok tuna malem gi kethil sing de yona ba section na yengchin na ba hai ke Med Department na hari lagli ba nimit manga ni sida Uttarakhand Bihar Sikkim amasung Arunachal Pradesh da akan banong churba yai Himachal Pradesh Punjab Haryana amasung Uttar Pradesh su lagli ba nimit mari ni sida mafam khara da nong churba yai leba ki atai mafam sing da su lagli ba chayola sida nong churba yai Assam Meghalaya Nagaland Manipur Mizoram amasung Tripura da lagli ba nimit manga ni sida akan banong churba yai hairi ngasi phongba pause singi maroba pausing gi damak haujik RK Mangalsana leire Mangalsana Thagachari Suni Lok Sabha da Home Minister Amit Shah na CM Biren Kangkhat Khre haiba pau amadi UNC na sinduna naga phurup amasung miyam gi achauba releasing chat khre haiba pau na ngasi phongba pau che singda maru oiba pau oina phongna ba ure Manipur da President rule thambagi wafam leite haiba Amit Shah gi wafam na Sangai Express Manipuri edition da ahan ba headline tawri pau asimak tongan mamong da headline tawduna pokna pham Huyen Lan Pau People's Chronicle Ichel Express Sangai Express English edition amadi Sana Leibak da maru oiba pau oina phongnari Prime Minister na Manipur bu India gi saruk amani khandabadagi state asida chattabani haiba Rahul Gandhi gi wafam na Huyen Lan Pau da ahan ba headline tawri Pau asi tongan ba mong da headline tawduna Sangai Express English edition Iraiba Imphal Free Press Manipur Mail amadi Ganphu Mail da ahan ba lamai da phongli Ichel Express da Kuki Singhi Hakchang Torbung na taba atopa mafam da lairol channaba Amit Shah na khangan kre haiba pau na ahan ba headline tawri Pau asima pokna pham Huyen Lan Pau amadi Sangai Express Manipuri edition da ahan ba lamai da phongnari Indo Naga political issue wakhai ba pura o haiba demand da miyam na rally chat kre haiba pau na pokna pham da maru ba pau oina phongli Pau asimak tongan mamong da headline tawduna Iraiba Imphal Free Press Sana Leibak Manipur Mail Tamenglong Times amadi People's Chronicle da ahan ba lamai da phongnari House ki member Suroi haine assembly mi pham da badi lan gani haiba Manipur gi Congress Legislature Party CLP gi leader Okram Ibo Bising gi wafam na Sangai Express Manipuri edition gi anchor kalam da phongli Pau asimak pokna pham People's Chronicle amadi Sangai Express English edition da tongan mamong da headline tawduna phongnari Ichel Express da Assam Rifles ki ka henba thawung sing laksin na ba Prime Minister da memorandum pisin kre haiba pau na maru ba pau oina phongli Delhi gi Jantar Mantar da miyam gi mamang da phajadaba wahai kya ngang ki bagi mayok da Churachandpur da gi Lungang ti gi mathak da FIR pan kre haiba pau na Sangai Express English edition da maroi ba pau oina phongli Imphal Free Press da su lokthokna ba Minister MLA sing na Prime Minister da demand tawkhre representation ama submit tawkhre haiba pau na ahan balamai da phongli Dengi laichat mayok na naba more da hidak lang thaksing airlift tawkhre haiba pau na Sana Leibak da ahan balamai da maroi ba pau oina phongli High Court ki direction in the Badagi Chief Secretary GOC IGAR South yauna official taragi mathakta contempt proceeding lokhat kre haiba pauna Huyen Lan Pau da box item oina phongli Manipur Mail da Governor da Oja Singh na school hangbina ba appeal taw kre haiba pauna ahan ba lamai da maroi ba pau oina phongli listing amaga chamapan yangkhai mathoi gi mamang da gi leirak laba kuki sing na narco terrorist sing ga punna leiram labadi apha phatagi tekcha masa gi oigani haiba kokomi gi wafam na Ichel Express ki anchor kalam da phongli Pau asimak tongan ba mong da headline tawduna Sangai Express Manipuri edition da su maroi ba pau oina phongli Suni Thagachari Mangalsana aroi ba maroi ba pau amuk Griha Mantri Amit Shah na hairi Manipur da thokliba hingsa gi thaudok asina mipum khudingmakta awaba chaitheng piri Rajya sigi MLA nifu na ngarang Pradhan Mantri Narendra Modi da wafam manga yawba memorandum ama pisinkre amasung Sarkar na gehu lak ton yang kayama sung cheng lak ton kun mga open market ta phanganduna mamal lengana thambang amlagani pauloi jare